ꯏꯃꯣꯏꯅꯨ ꯋꯥꯔꯤ ꯁꯤꯡꯕꯣꯜ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔ ꯃꯆꯥ ꯁꯤꯟꯊꯥꯉꯝꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯐꯖꯔꯕ ꯏꯪ ꯆꯤꯛꯂꯕ ꯆꯤꯡꯌꯥ ꯑꯃꯗ ꯁꯤꯟꯊꯥꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯧꯃꯤ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯣꯡꯃꯒꯤ ꯆꯥꯕ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯁꯦꯟꯊꯣꯛ ꯈꯤꯇꯪ ꯑꯗꯨꯅ ꯏꯃꯨꯡ ꯑꯗු ꯄꯨꯕꯗ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯃꯔꯛꯇꯨꯗ ꯁꯤꯟꯊꯥꯉꯝꯕ ꯑꯁꯨꯝ ꯆꯥꯎꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯑꯆꯧꯕ ꯑꯁꯥ ꯀꯌꯥ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯕꯅ ꯌꯣꯠꯁꯤꯟꯈꯤꯒꯗꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯊꯧꯅꯥ ꯂꯩꯅꯁꯨ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗꯒꯤ ꯁꯤꯟꯊꯥꯉꯝꯕ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕꯗ ꯊꯧꯅꯥ ꯌꯥꯝꯅ ꯌꯥꯎꯖꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯟꯊꯥꯉꯝꯕꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯔꯤꯛꯈꯥꯎ ꯌꯥꯟꯕꯗꯇ ꯑꯉꯥꯡ ꯑꯁꯤ ꯂꯦꯡꯁꯨꯝ ꯁꯤꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡꯇꯕꯨ ꯇꯥꯟꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯖꯤꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯤꯟꯊꯥꯉꯝꯕꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯤꯠꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯃꯤꯠꯅ ꯌꯥꯝ ꯆꯝꯅ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ "ꯃꯔꯨꯞ ꯁꯤꯟꯊꯥꯉꯝꯕ, ꯁ꯭ꯀꯨꯜ ꯆꯠꯄꯁꯤ ꯋꯥꯗ꯭ꯔꯣ? ꯁꯤꯒꯤ ꯃꯍꯨꯠꯇ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯤꯕꯣ"꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯁꯤꯟꯊꯥꯉꯝꯕ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ "ꯃꯔꯨꯞ ꯑꯃꯤꯠ, ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯕꯁꯦ ꯑꯩꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯦ ꯂꯥꯏꯔꯕ ꯀꯧꯕ ꯃꯤꯡꯊꯣꯜ ꯑꯗꯨꯗꯒꯤ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ"꯫ ꯑꯃꯤꯠꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯗꯨꯕꯨ ꯁꯤꯟꯊꯥꯉꯝꯕ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯂꯧꯃꯤꯒꯤ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯆꯥꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯇꯨꯅ ꯂꯧꯁꯤꯡ ꯇꯥꯟꯁꯤꯜꯂꯒ ꯀꯔꯤꯕꯨ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯧꯔꯤꯒꯦ"꯫ "ꯃꯔꯨꯞ, ꯂꯧꯁꯤꯡ ꯍꯥꯏꯕꯁꯦ ꯂꯥꯏꯔꯕ ꯀꯧꯕ ꯃꯤꯡꯊꯣꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗ ꯑꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯧꯁꯤꯡ ꯇꯥꯟꯁꯤꯜꯂꯤꯕꯁꯦ"꯫ ꯑꯃꯤꯠ ꯑꯗꯨ ꯁꯤꯟꯊꯥꯉꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯌꯥꯅꯤꯡꯕ ꯎꯠꯄ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯔꯨꯞ ꯁꯤꯟꯊꯥꯉꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯝꯅꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯔꯣꯏꯗ꯭ꯔꯣ"꯫ ꯁꯤꯟꯊꯥꯉꯝꯕꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯈꯤꯇꯪ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯣꯏ, ꯋꯥꯅꯤ ꯃꯔꯨꯞ"꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯕꯨ ꯃꯔꯨꯞ, ꯐꯅ ꯋꯥꯔꯕꯁꯨ ꯍꯣꯠꯅꯕꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯈꯤꯇꯪꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯛꯀꯅꯤꯅꯦ ꯃꯔꯨꯞ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯗꯣ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯂꯝꯕꯤ ꯈꯔꯗꯤ ꯆꯠꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯃꯔꯨꯞ"꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅ ꯑꯁꯨꯝ ꯁ꯭ꯀꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯃꯤꯠ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯃꯤꯠꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯤꯟꯊꯥꯉꯝꯕꯁꯦ ꯃꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯁ꯭ꯀꯨꯜ ꯆꯠꯄꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯒ ꯁꯤꯟꯊꯥꯉꯝꯕꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯁꯨꯝꯅ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯕꯦꯜꯁꯨ ꯇꯥꯔꯗꯨꯅ ꯑꯣꯖꯥ ꯃꯊꯪ ꯀ꯭ꯂꯥꯁ ꯆꯪꯗꯨꯅ ꯄꯔꯥ ꯇꯥꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯒꯥꯏꯕ ꯐꯣꯠꯄꯒꯤ ꯃꯐꯝꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯒ ꯈꯣꯡꯎꯞꯁꯨ ꯁꯦꯒꯥꯏꯕ ꯑꯃ ꯇꯣꯡꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯟꯊꯥꯉꯝꯕ ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯝꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯝꯂꯝꯃꯤ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯣꯖꯥꯅ ꯇꯥꯛꯄ ꯄꯔꯥ ꯂꯥꯏꯔꯤꯛꯇ ꯏꯁꯤꯟꯖꯔꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯅ ꯊꯋꯥꯏ ꯌꯥꯎꯖꯕꯒꯤ ꯆꯥꯡꯁꯤꯗꯤ ꯃꯔꯚꯨꯃꯤꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗ ꯉꯥꯎꯔꯗꯨꯅ ꯏꯁꯤꯡ ꯊꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯎꯕꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯁꯤꯟꯊꯥꯉꯝꯕꯒꯤ ꯍꯣꯠꯅꯖꯃꯟꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯃꯥꯡꯂꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯟꯊꯥꯉꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯃꯪꯂꯥꯟꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯊꯣꯛꯂꯔꯦ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯒꯤ ꯀꯜꯂꯕ ꯁꯥꯐꯨꯅ ꯁꯤꯟꯊꯥꯉꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯧꯐꯝ ꯌꯥꯎꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯤ꯫
ꯅꯣꯡ ꯂꯦꯞꯂꯕ ꯃꯇꯨꯡ ꯁꯤꯟꯊꯥꯉꯝꯕꯒꯤ ꯃꯄꯥꯕꯨꯡꯅ ꯂꯧꯕꯨꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯇꯅ ꯌꯣꯝꯂꯗꯨꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯗꯧꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯟꯊꯥꯉꯝꯕꯅ ꯄꯥꯈꯠꯄꯒꯤ ꯈꯣꯟꯖꯦꯜꯅ ꯍꯪꯂꯝꯃꯤ, "ꯀꯔꯤ ꯇꯧꯔꯒꯦ ꯄꯥꯕꯨꯡ?" ꯃꯄꯥꯕꯨꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯅꯣꯡꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄꯤꯔꯤꯕ ꯂꯧꯐꯝꯗꯨꯁꯨ ꯌꯥꯎꯈ꯭ꯔꯦ." ꯁꯤꯟꯊꯥꯉꯝꯕꯅ ꯃꯄꯥꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ, "ꯄꯥꯕꯨꯡ, ꯑꯩꯁꯨ ꯈꯪꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ, ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯀꯣꯛꯍꯟꯈꯤꯅꯤ ꯄꯥꯕꯨꯡ." ꯃꯃꯥꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯒꯤ ꯊꯧꯅꯥꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯕꯨ ꯅꯣꯡꯁꯤꯅ ꯑꯩꯈꯣই ꯄꯨꯝꯕꯗꯤ ꯋꯥꯍꯜꯂꯔꯦ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯃꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯁꯥ ꯊꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯗꯣ ꯃꯃꯤ ꯁꯥꯝꯂꯛꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ." ꯃꯄꯥꯕꯨꯡꯅ, "ꯏꯆꯥꯅꯨꯄꯥ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕꯅ ꯁꯤꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯝꯕꯤ ꯊꯤꯒꯗꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯐꯅ ꯋꯥꯔꯕꯁꯨ ꯅꯪꯒꯤ ꯃꯍꯩ ꯇꯝꯕꯗꯨꯗꯗꯤ ꯅꯪ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯀꯣ." ꯁꯤꯟꯊꯥꯉꯝꯕꯅ, "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯍꯟꯅꯕ ꯇꯧꯔꯣꯏ, ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ." ꯃꯃꯥꯅ ꯑꯃꯨꯛ, "ꯏꯆꯥ ꯏꯕꯨꯡꯉꯣ, ꯃꯗꯨꯅꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯣ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯐꯒꯗꯕ ꯂꯝꯕꯤꯗꯣ ꯊꯤꯔꯁꯤ." ꯁꯤꯟꯊꯥꯉꯝꯕ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯍꯟꯅꯕ ꯇꯧꯈꯤꯗꯦ꯫ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯄꯣꯛꯇꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯞ ꯆꯥꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯑꯃ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯂꯧꯐꯝ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯤꯟꯊꯥꯉꯝꯕ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ, ꯃꯈꯨꯠꯇ ꯏꯁꯤꯡ ꯍꯥꯟꯗꯨꯅ ꯑꯃꯗꯤ ꯍꯛꯆꯥꯡ ꯋꯥꯔꯕ ꯐꯥꯎ ꯊꯕꯛ ꯁꯨꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯋꯥꯕꯒꯤ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯍꯧꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯍꯣꯠꯅꯖꯃꯟ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯔꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯑꯃꯗꯤ ꯈꯥꯡ ꯀꯟꯕꯒꯤ ꯈꯧꯔꯥꯡꯕ ꯎꯕꯗ ꯄꯦꯜꯂꯗꯨꯅ ꯁꯤꯟꯊꯥꯉꯝꯕꯕꯨ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯤꯟꯊꯥꯉꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯀꯥꯏꯅ ꯕꯤꯗꯥꯏ ꯂꯧꯖꯔꯝꯃꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯟꯊꯥꯉꯝꯕ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯊꯕꯛ ꯑꯃꯁꯨ ꯐꯪꯂꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯑꯐꯕ ꯁ꯭ꯀꯨꯜ, ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯟꯇꯔꯁ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯆꯧꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯉꯝꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯈꯟꯖꯍꯧꯏ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯂꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯁꯤꯜꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯅ ꯂꯦꯞꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯊꯧꯅꯥꯇꯅ ꯐꯪꯕ ꯉꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯟꯖꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯗ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯑꯣꯏꯔꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯄꯔꯥ ꯑꯃꯁꯨ ꯇꯝꯕꯤꯔꯦ ꯃꯗꯨꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯑꯃꯗꯤ ꯇꯨꯡꯗ ꯍꯌꯦꯡꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯏ ꯍꯥꯏꯕꯁꯦ
ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ꯫ Hi guys, channel asibu subscribe tausanbiramu.